साइकेल वाइफम जे सिराजु लै कइनोदा अखोय सिजे रामदास कॉलेज की गोलाई दुनेबा मोइसे आंपरि थाउद्रेदा कार्ड का तौर सिनाब्रा कइनोम ताउ यादरदा सि साना रामदास कॉलेज ना सिलेनगो सि रामदास कॉलेज के लंबी दुने कोई बिजेनागा गिना आदगी लाकपा सिना दि स्कूल दुनेबा तो सि सुति ना तमिना गाड़ी जे मी एकदम लैसे सि मंदे निदना पुंग 13 मखाय उंग तारमने खरा हेलम पैखा लैनबा इसोमने सिना दि स्कूल लाइरे सिदा कोइ चांगा थाइना सोशियोलॉजी का डिपार्टमेंट ले सिदा रतन टाटा लाइब्रेरी नाम ने चल सिना हिंदू कॉलेज सिम नाकंग से स्टेफन ना साइदा उलके सिदा अचापोट हाउ बमा लैबने मैं SBI गाय ले थाइने सि SBI जे कइनो तौरमा अमुरक ल कइनोम चलुब्रा कन क्यू लेक पे लेपका गावरे हिंदू छात्र ओइ देब्रा कइनो अदो सिना से स्टेफन कॉलेज ना खोइ थाइना तत्रे यो डिपार्टमेंट नग ले गानरि फाउदोम माने हंसरा दा कोइ सटपगे सिदा मनमोहन की मजान पी ले है न माने मनमोहन प्राइम मिनिस्टर तो ओजा होय है कइनो माने कावरे कोइ अदु होय है काव नते सिना हिंदू कॉलेज खोइ मानबा अमा तममे सिदा थाइन चंग ai लाखोदा उदि तममदे मा लोय मुझे ओजा म ओइदे खोइ मानबा ने हिंदू कॉलेज म एग्जाम लैबनि छात्र क्या लै सिना से स्टेफन ai अथे साम कौरबने ओदि चालकदा जेके से सागलैने दिलौथोबने सारोजा मालगा ngarang aha mane jeke le yam saalo de ni yam ina rai ditre sam jang jama la brang ma ni yung khalak ne khara horen thau tai ro de khara luk thơ ra ni thau tai ko ông yeng ta phải để xuống xuống lạc đâyจะทั่วประจำก็cáiการลูกโป่งเนี่ยมันเรื่องนะก็ตุ้มมันจะตัดเลยสั้นเตี้ยเลยก็ลูกโป่งจะเข้าผ่านนี่นะตัวชี้เนี่ยไปฮินดูก็เลยสิจะเลยที่ฮินดูก็เลยที่แคมปัสนี่สินะฮินดูก็เสร็จแต่เพิ่งก็ผมว่าจะใช้เสร็จเพิ่งก็รับขจับมันอะไรเหมือนขจับอะไรมันห่างๆมันอะไรเหมือนที่เราไม่ใช่ว่าแค่สุราหลักแต่หันตวิดีโอหันตัวได้หลักเลยอะไรครับnangai da to palam mi dai game lom da tong waking chap ne do sina kari sensitive pen do kai nai sab chang le na ma chim yeng ge na ham la ko da yeng ni mi ka tu sensitive pen chi ko le sila sina hindu ki ka ko se le ai thai na nai ma chang le pha ma na bam na mo hindu ki nai la ko da ta kana ne am la ki thấy ở ngoài ra là ham coi này giềng vậy, bây giờ na Mary Gally ở tàu nó cày mà tôi kịp tiềnมันก็ดูสลากยังปฏิกรรมมากันเลยgiềng gì nữa thayที่เรามีngoàiตัวจำจัดปะที่เนี่ยตัวที่มันก็ใช้สเตปแต่ช่วยได้อย่าไปได้สอบกูนะก็สิแคมปัสสูเจสิหาตัวโตทำไมก็ยังไม่ได้ทราบอย่างด้วยกันอะไรด้วยทราบอย่างด้วยน้องทั้งเดือนนงตะซาดิยุ่มนะมาใช่นะยุ่มนะไทยสารนะไปตัวมาเลยว่าที่ซาดิไอ้ประเดี๋ยวไอ้มันซาดินะหาเลยนะออโต้โฟกัสเซตตับปีเนี่ยยังคุยจังเก่งกันเอ้ยตัวเนี่ยสติตับปันออโต้โฟกัสเซไอ้เนี่ย60 fps จะทำไปกี่วันมาเลยตับปี60 fps จะทำได้ก็ได้ตับป่วยแบบนั้นไฟตัวมวยเชื่อผู้เชี่ยวนะคุณน่ะซาหลังนะบ้านนั้นมีน้ำลายจุดจ้าก็จะเดี๋ยวมวยใส่เธอไปในลำที่หลาเชี่ยวนะซานะว่าสินะก็ดีมาลุ้นดีข้างในสิเดี๋ยวนี้น้ำใส่ไปเลยauto focus 60 fps นะมันดีหน่อยแต่ไม่อุเชี่ยวคิดต้องทำดีไปเลยว่ะठीक है
mẹ thả đi làm đi đã đúng cả nào nó mà đúng lá đúng thả đi ra này mới phi cho mình nè ơi cây nó hồi đó rồi sẽ có thể đúng thả đi sắp bớt xa nào thế này không mang cho cô lấy này phải làm gì em thả rất là em nan mà nè ada urum mẹ em ta bên mẹ em học bây giờ xí mà thắc cái gì xí nãy cái gì đó register này thay nó xí video nắm cái đó thay nó đừng ngang hàng đó suy muốn xí rồi trông rất là cái nó wow nè xí nó cái nó một glass một hộp ấy rồi cái mà thắc cái vô một hộp cái cana cá thì dùng thế đồng cá này lấy về này cơ ba bây giờ làm gì biết giao thì đập vlogging cái đầu 참 지려 나 이제 유튜브 때문에 돌려봐 앙아 mấy 아코이네 신 타이틀 라레가 돼 하기행하면 이행에 그 많이 또 우자노 미국에서 회야하면 가면은 하면 하나에 아유베다 기네 브라카이노 신도 레퍼 타카노이 레퍼 타고서 거의 파티 고티 야 남다 되지가 나나봐 어디 한 신고 부탁 타로래 파이 파티네 아코이 히멘 보디 지고 로봇 네는 칼라 항대봐 거리야 아 거의 레디오기 타입다 바디 아드레스 신독 신자 거의 히멘 보디 지디 양 컴플릿 소저자네 봐 탕닝 먹는 타가 생각해 거기는 탕닝 먹는 타들이 거의 Muslim nào vậy nó cho em sao cái kia tôi cây nô tôi yêu cây nó to rồi Muhammad nó hay rồi Quran nó hay rồi máy nó hay này làm nhau rồi mẹ tôi phát tiền à sinh một thắc thà rồi bà đấy sinh thằng này sinh thằng đại của những cái pump này đi ngoài đâu đấy bà thắc thà rồi khơi cái nó cũng này bà cái ta này khơi gì ta khơi software program nó tiếp error code đâu nó tiếp bà mechanistic way bên đấy khơi body gì am biological rồi bà khơi là khăng âm đâu bà tôi nghĩ à tôi cái đi phụ sa lên không đi siêu ai rồi rồi sang rồi sẽ Kamlanagar rồi nè rất đủ cái nấm tàu cái mandi chứ Kamlanagar chứ hàng đó cũng tàu này phong cái thôi chứ phong khá là bự hàng này thôi chứ Kamlanagar lại chỉ làm gì chứ hàng thì sẽ lấy bor xuống đây vậy anh đâu vào mong giang cái phát ra rồi chỉ làm gì chứ phát ra này anh nè video nằm ở đây lấy tắt là mẹ mà anh chú khai lấy cái nói lấy tắt là mình sẽ anh giang cái đó rồi anh có mấy chuyện này tàu bay ra cho khang đấy lấy tắt là mình đây yam tao bảo gì nữa thế đó anh muốn đi nôn mình một ta sẽ lấy rồi qua bây giờ ra này sát bagi có sát là cái này tắt bồi ra này video đi em mình xem những cái là cái này khang iPhone sản ra cái này cho tắt lên vậy lấy chứ đó phone sản ra cái tắt ta chú cái nó đi vậy à đó thì khang học đấy đó có video nó hành trình này em nó post rồi chứ em mà lấy tắt là mà lấy này chú khai lấy anh sai gì vậy cái nó này lấy tắt là gì bộ nè ya rồi thì làm gì rồi thì tôm tôi đấy walking cho nó cái tận này bên hàng chỉ cái rít sang hộp đâu đấy chứ walking đấy thuộc lệ vậy walking cho lúc đấy chỉ làm gì đó lại sẽ phao đồ quay ta rồi tôm cho nó cái đấy chỉ là cái walking cho nó bố rồi nè rồi blog học cho nó nung trong cái này chỉ là phơi rồi chứ cái sự sát thuốc đấy vậy dùng à còn mi chỉ kỹ với ông này lấy chơi video cái đó mình là cái là phơi chỉ lấy là cái gì mình là phơi chỉ thả đấy nè thả vào đi dùng mi em là còn cái什么lấy nữa sẽ không chán nó vẫn thế phơi ra cái gì à cái đó mi nè thả lấy đó cái dùng nó thả cái thả à nè cái dây đó cho cái chân lấy dùng mình phải xử lý ở đây ở đâyจะ blog ตัวไม่ได้ชิลล์มีก็จะตัวอะไรอย่างเงี้ยถ้าจะได้วิดีโอมีป้าเสียเท่าไรตรงไหนตรงอะไรใช่ตรงนั้นหลักพอดีจะเกิดการนาบูโลกก็ต่อได้โน่สายนั้นเรามีจะมาบ้างในนี้วันนี้ยังจนมาถึงใกล้ชั้นในชั้นลูกค้าจะตอนจะเกมได้ยังไงที่ใกล้ไปจะมีเรื่องราวคนนั้นตีได้สิเดี๋ยวดิสิเดี๋ยวพิลเลอร์ต้องหับตีต้องไปหับตีจังแห่งเดียวFocus set jangan kai 60 fps itu. Mana dah kan auto focus ya rồi. Ini tak. Yang. Đây. Asio mà gì đây? Ura. Vô chứ.
ꯑꯣ ꯇꯨ ꯂꯐꯣꯏ ꯂꯩꯔꯒ ꯒꯥꯔꯤꯗꯒꯤ ꯂꯪꯕ ꯍꯧꯔꯦꯗꯣ ꯌꯣꯡꯁꯦ ꯌꯣꯡ ꯃꯆꯥ ꯌꯣꯡꯒꯤ ꯉꯥꯛꯄꯝꯅ ꯑꯃꯅꯦ ꯑꯃꯒꯁꯨ ꯆꯦꯟꯅꯗꯕꯁꯦ ꯆꯦꯔꯩꯒꯁꯦ ꯌꯥꯝ ꯂꯩ ꯐꯖꯗ꯭ꯔꯣ ꯃꯀꯨꯗꯤ ꯆꯥꯗꯦꯅꯦ ꯃꯣꯏꯁꯦ ꯃꯀꯨ ꯆꯥꯁꯤꯜꯂꯁꯨ ꯌꯥꯕꯅꯤ ꯌꯣꯡꯒꯁꯨ ꯂꯐꯣꯏ ꯃꯀꯨꯗꯤ ꯆꯥꯕꯤꯗꯦꯕ ꯃꯀꯨ ꯇꯥ ꯂꯩꯁꯦ ꯑꯁ꯭ꯋꯥꯏꯗ ꯌꯦꯡꯉꯣꯅ ꯂꯐꯣꯏ ꯈꯛꯇꯪꯅꯦ ꯃꯣꯏ ꯆꯥꯏꯁꯦ ꯃꯀꯨꯒꯗꯤ ꯆꯥꯕꯤ ꯄꯣꯠꯇꯦꯕ 60 fps ꯅꯝꯃꯁꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯕꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯇꯥꯏꯝ ꯌꯥꯝ ꯆꯪꯉꯤ ꯍꯣꯏ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯕꯗꯤ ꯁꯥꯡꯃꯟꯕꯩꯅꯤ ꯇꯣ ꯁꯤꯗ ꯌꯣꯡ ꯃꯌꯥꯝ ꯂꯥꯛꯑꯁꯤꯗ ꯏꯜꯂ ꯂꯥꯛꯏꯁꯦ ꯀꯩꯁꯨ ꯃꯣꯏ ꯀꯩꯁꯨ ꯑꯦꯇꯦꯛ ꯇꯧꯕꯤꯗꯦꯕ ꯑꯃ ꯅꯨꯄꯥꯁꯤꯁꯨ ꯀꯩꯝ ꯄꯥꯈꯠꯄꯤꯗꯦ ꯃꯥꯕꯨꯗꯤ ꯁꯤꯗꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯩꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯦꯕ ꯁꯤꯗ WTꯒ ꯌꯦꯜꯂꯤꯁꯦ ꯑꯃꯁꯨ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯃꯤꯁꯨ ꯁꯨꯃꯥꯏꯅ ꯌꯦꯟꯕꯁꯦ ꯋꯥꯈꯜꯒ WT ꯍꯣꯏ ꯇꯛꯈꯥꯏꯕ ꯁꯤꯡꯉꯦ ꯑꯩ ꯐꯣꯟꯒ ꯂꯥꯛꯈꯤꯗꯅ ꯂꯥꯛꯑꯣꯏꯗ ꯑꯗꯨ ꯊꯤꯕꯣꯡ ꯆꯥꯅꯕꯅ ꯈꯪꯄꯣꯠꯇꯦꯕ ꯑꯩꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯤꯗꯦꯗ ꯁ꯭ꯋꯥꯏ ꯂꯥꯛꯄꯁꯦ ꯒꯥꯔꯤ ꯆꯠꯂꯦ ꯈꯣꯠꯂꯦ ꯀꯥꯟꯗ ꯑꯩꯗꯤ ꯁꯨꯝ ꯇꯣꯏ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯦꯜꯅꯤꯅ ꯁ꯭ꯋꯥꯏꯁꯦ ꯃꯤꯁꯨ ꯐꯩꯌꯦꯕ ꯍꯣꯏ ꯅꯨꯡꯗꯥꯡ ꯆꯠꯂꯣꯕꯨꯗꯤ ꯇꯟꯅꯤꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯏꯅ ꯒꯥꯔꯤꯅ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯏꯅꯛ ꯅꯛꯑꯦꯕ ꯑꯗꯨꯝ ꯊꯥꯏꯃꯟꯅꯦ ꯍꯥꯏꯒꯨꯝꯗ ꯑꯩ ꯊꯥꯏꯃꯟꯅꯤꯅ ꯊꯥꯏꯃꯟꯗ ꯀꯣꯏꯕ ꯆꯠꯂꯦ ꯊꯥꯏꯃꯟ ꯍꯥꯏꯔꯒ ꯑꯩꯅ ꯑꯇꯣꯞꯄꯗ ꯂꯝ ꯑꯩꯅ ꯈꯪꯗꯕꯗ ꯆꯠꯄ ꯅꯠꯇꯦꯕ ꯑꯗꯨꯅ ꯀꯩꯁꯨ ꯍꯦꯛꯇ ꯄꯥꯈꯠꯄ ꯈꯣꯠꯄ ꯀꯦꯃꯦꯔꯥ ꯅꯝꯃꯦ ꯑꯗꯨ ꯀꯦꯃꯦꯔꯥ ꯂꯥꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯀꯩꯁꯨ ꯈꯟꯕꯗꯤ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣꯗꯣ ꯏꯇꯣꯝ ꯌꯦꯡꯉꯀꯥꯟꯗ ꯈꯟꯕꯕꯨꯗꯤ ꯌꯥꯎꯔꯦ ꯑꯩꯅ ꯆꯠꯂꯤꯁꯤ ꯂꯣꯝ ꯆꯠꯂꯝꯃꯤꯅꯦ ꯀꯥꯏꯅ ꯇꯥꯏꯝ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯅꯣ ꯀꯦꯃꯦꯔꯥ ꯂꯥꯛꯈ꯭ꯔꯗꯤ ꯀꯥꯏꯅꯀꯣ ꯑꯗꯣ ꯋꯥꯟ ꯋꯦꯕꯨꯗꯤ ꯑꯣꯏꯔꯦ ꯐꯣꯟꯁꯦ ꯇꯥꯡꯉꯤꯗꯅꯀꯣ ꯑꯩ ꯕ꯭ꯂꯣꯛꯀ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯤ ꯅꯝꯃꯤꯁꯦ ꯀꯩꯅꯣꯅꯦꯕ 60 fps ꯅꯦꯕ 1080pꯒ 1080p 60 fps ꯅꯦꯕ ꯑꯗꯣ ꯁꯤ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯑꯩ 30 fps ꯑꯃꯨꯛ ꯅꯝꯒꯦ ꯀꯔꯝꯕꯅ ꯐꯒꯦ ꯌꯦꯡꯒꯦ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯜꯂꯒ ꯑꯃꯨꯛ ꯅꯝꯃꯨꯒꯦꯕ ꯁꯤꯅ 1080p 30 fps ꯅꯦꯕ ꯁꯤꯗꯗꯤ ꯚꯤꯗꯤꯑꯣ ꯏꯐꯦꯛ HDR ꯑꯣꯇꯣ ꯇ꯭ꯔꯦꯛꯀꯤꯡ ꯑꯅꯤ ꯌꯥꯎꯋꯦ HDRꯗꯣ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯁꯦ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯗꯗꯤ ꯑꯣꯇꯣ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯃꯗꯨꯗꯁꯨ 60 fpsꯇꯁꯨ ꯕ꯭ꯂꯔꯕꯨꯗꯤ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯑꯗꯣ HDR ꯃꯣꯠ ꯌꯥꯎꯗ꯭ꯔꯦ ꯑꯣꯇꯣ ꯇ꯭ꯔꯦꯛꯀꯤꯡ ꯑꯃꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯣꯇꯣ ꯐꯣꯀꯁ ꯇ꯭ꯔꯦꯛꯀꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯏꯐꯦꯛ ꯑꯅ ꯑꯗꯨꯅ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯏꯐꯦꯛ ꯍꯥꯏꯗꯨꯅ ꯖꯨꯝ ꯇꯧꯁꯤꯟꯕꯗꯨꯔ ꯈꯪꯗꯦ ꯌꯦꯡꯉꯒꯦ 30 fpsꯇꯣ ꯑꯃꯨꯛ ꯈꯔ ꯅꯝꯃꯒ ꯀꯩꯅꯣꯗ ꯐꯥꯏꯜꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ HDR ꯌꯥꯎꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ HDR ꯌꯥꯎꯔꯒꯗꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯕꯗ HDR ꯌꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯁꯤꯅ ꯀꯔꯤ ꯑꯩꯈꯣꯏ ꯂꯦꯞ ꯑꯃ ꯂꯩꯕꯅꯤ ꯁ꯭ꯔꯤꯔꯥꯝ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯁ꯭ꯔꯤꯔꯥꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯊꯥꯏꯅ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯇꯧꯕꯩꯅꯤ ꯀꯥꯏꯅ ꯆꯠꯀꯦꯅꯗꯤ ꯇꯧꯋꯦ ꯃꯥꯅ ꯁꯤ ꯁ꯭ꯔꯤꯔꯥꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯅꯤ ꯅꯨꯄꯥ ꯑꯃꯗ ꯋꯥꯛꯀꯤꯡ ꯆꯦꯜꯂꯤꯅꯤ ꯍꯦꯠꯐꯣꯟꯒ ꯇꯧꯔ ꯍꯥꯄꯦꯟ ꯁꯦꯠꯂꯝꯕꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯩꯁꯨ ꯍꯥꯄꯦꯟ ꯁꯦꯠꯇꯕꯅꯁꯨ ꯐꯕꯕꯨꯗꯤ ꯐꯔꯦ ꯁꯦꯠꯄꯤꯗ꯭ꯔꯦ ꯁꯤꯗꯗꯤ ꯃꯤꯅꯤꯠꯁꯨ ꯂꯩꯇꯦꯌꯦ 60 fpsꯇ ꯅꯝꯒꯦꯗꯤ 1080p 60 fpsꯇ ꯅꯝꯒꯦꯗꯤ ꯃꯤꯅꯤꯠ 10 ꯂꯩꯌꯦꯕ ꯍꯣꯏ ꯃꯤꯅꯤꯠ 10 ꯍꯥꯏꯁꯦ ꯌꯥꯝꯈ꯭ꯔꯕꯅꯤꯀꯣ ꯌꯥꯝ ꯁꯥꯡꯈ꯭ꯔꯕ ꯚꯤꯗꯤꯑꯣꯅꯦꯕ ꯃꯤꯅꯤꯠ 10 minutes ꯍꯥꯏꯁꯦ ꯊꯤꯅ ꯁꯥꯡꯉꯤꯗꯅꯀꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯣꯕꯥꯏꯜ ꯇꯥꯋꯔꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯈꯛꯇꯪ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯁꯤꯗꯁꯨ ꯂꯩ ꯂꯩꯔꯝꯃꯤꯅꯦ ꯁꯤ ꯍꯟꯁꯔꯥꯁꯤ ꯅꯥꯀꯟꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤꯗꯨꯅꯦꯕ ꯒꯥꯔꯤꯗ ꯑꯗꯨꯝ ꯍꯥꯞꯊꯔꯛꯑꯕꯖꯥꯠꯅꯤ ꯃꯣꯏ ꯇꯥꯋꯔꯁꯦ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯖꯤꯑꯣꯒꯤꯔ ꯀꯩꯅꯣ ꯏꯌꯥꯔꯇꯦꯜꯒꯤꯔ ꯑꯃꯕꯨ ꯑꯣꯏꯔꯝꯃꯅꯤ ꯁꯤꯅ ꯍꯟꯁꯔꯥꯖ ꯀꯣꯂꯦꯖ ꯑꯅ ꯁꯤ ꯀꯣꯂꯦꯖꯁꯦ ꯑꯩꯒꯤ ꯀꯣꯂꯦꯖꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯕꯨꯗꯤ ꯇꯝꯕ ꯅꯠꯇꯦ ꯃꯥꯁꯇꯔꯒꯤ ꯃꯤꯡ ꯆꯜꯂꯦ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯑꯉꯛꯄꯅꯦ ꯃꯥꯁꯇꯔꯁꯦ ꯁꯕꯖꯦꯛ ꯑꯌꯥꯝꯕ ꯃꯥꯁꯇꯔ ꯁꯕꯖꯦꯛꯇꯤꯅꯦ ꯃꯣꯏꯁꯦ ꯀꯣꯂꯦꯖꯦꯁꯇ ꯆꯜꯍꯜꯂꯦꯕ ꯁꯕꯖꯦꯛ ꯑꯌꯥꯝꯕ ꯂꯣꯏ ꯆꯟꯗꯕꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯑꯦ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯑꯕꯅꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯉꯛꯏꯅꯦ ꯀ꯭ꯂꯥꯁꯅ ꯀꯥꯏ ꯇꯧꯗꯣꯏꯅꯣ ꯀꯥꯏ ꯑꯩꯅ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯍꯣꯏ ꯆꯠꯄ ꯌꯥꯏ ꯁꯤꯗ ꯑꯦꯁ ꯑꯁꯤ ꯌꯨꯝ ꯑꯅꯧꯕꯁꯨ ꯐꯖꯗ꯭ꯔꯣ ꯌꯥꯝ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ ꯑꯁꯤꯁꯦ ꯑꯅꯧꯕ ꯌꯥꯝ ꯑꯅꯧꯕꯁꯨ ꯅꯠꯇꯦ ꯗꯤꯖꯥꯏꯟꯁꯦ ꯁꯤꯅ ꯀꯣꯂꯦꯖꯅꯦꯗ ꯑꯩꯅ ꯃꯌꯥꯝ ꯆꯪꯉꯦ 10-20-30ꯃꯨꯛ ꯆꯪꯉꯝꯃꯅꯤ ꯑꯦꯗꯃꯤꯁꯟꯒꯤꯅꯦ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤꯅꯦ ꯑꯥꯏ ꯀꯥꯔꯗ ꯂꯧꯕꯅꯦ ꯑꯗꯨ ꯇꯧꯕꯅꯦ ꯃꯥꯔꯛꯁꯤꯠ ꯂꯧꯕꯅꯦꯅ ꯍꯥꯏꯅ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯆꯪꯗꯦꯗ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ
ꯑꯗꯨꯅ ꯑꯗꯣ ꯑꯩ ꯑꯥꯏ ꯀꯥꯔꯗꯁꯨ ꯄꯥꯏꯗꯅ ꯑꯥꯏ ꯀꯥꯔꯗ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯩꯗꯣ ꯁꯤ ꯑꯣꯏꯌꯦꯕ ꯁ꯭ꯋꯥꯏ ꯑꯗꯣ ꯁꯤꯒꯤ ꯌꯨꯝ ꯈꯨꯁꯥꯁꯦ ꯅꯩꯗ꯭ꯔꯣ ꯁꯤꯁꯦ ꯑꯅꯧꯕ ꯃꯑꯣꯡꯅꯦꯕ ꯁꯤ ꯈꯨꯁꯥꯁꯦ ꯍꯣꯏ ꯁꯤꯗꯤ ꯐꯖꯅ ꯐꯖꯔꯦ ꯁꯤꯁꯦ ꯑꯅꯧꯕ ꯌꯨꯝ ꯈꯨꯁꯥꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯇꯤꯆꯔꯁ ꯐ꯭ꯂꯦꯠ ꯀꯥꯏꯅ ꯍꯟꯁꯥꯁꯦ ꯑꯉꯥꯡꯕ ꯂꯣꯏ ꯑꯣꯏꯈ꯭ꯔꯦꯅꯦ ꯊꯥꯏꯅ ꯍꯤꯒꯣꯛ ꯑꯣꯏꯔꯝꯕꯒꯨꯝ ꯇꯧꯅꯦ ꯑꯉꯥꯡꯕ ꯂꯣꯏ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯍꯣꯁꯄꯤꯇꯥꯜ ꯆꯪꯕꯗꯨꯀꯣ ꯑꯗꯩ ꯀꯥꯎꯔꯦꯗ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯆꯪꯕ ꯑꯃ ꯇꯧꯅꯤ ꯁ꯭ꯋꯥꯏ ꯌꯨꯝ ꯐꯖ ꯐꯖꯕ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ ꯁꯤ ꯌꯨꯝꯁꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯁꯤ ꯑꯅꯧꯕꯅꯦꯕ ꯁꯤ ꯌꯨꯝ ꯈꯨꯁꯥꯁꯦ ꯁꯤꯁꯨ ꯃꯦꯟ ꯒꯦꯠ ꯅꯠꯇꯦ ꯑꯣ ꯇꯣ ꯁꯤꯗ ꯂꯕꯔꯁ ꯄꯣꯏꯟ ꯀꯥꯏꯅ ꯂꯩ ꯑꯩ ꯆꯪꯒꯦ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯑꯥꯏ ꯀꯥꯔꯗ ꯌꯥꯎꯕꯅꯤꯅ ꯀꯩꯒꯤꯅꯣꯒ ꯀꯣꯏ ꯂꯥꯛꯏꯅꯦ ꯍꯥꯏꯔꯁꯨ ꯌꯥꯅꯤ ꯚꯤꯗꯤꯑꯣ ꯇꯧꯒꯦꯅ ꯆꯪꯉꯔꯣꯏꯗ ꯀꯔꯤꯕꯨ ꯇꯧꯗꯣꯏ ꯁ꯭ꯋꯥꯏꯗ ꯑꯥꯏ ꯀꯥꯔꯗꯀ ꯍꯪꯉꯤꯅꯦ ꯒꯥꯠꯇꯕꯨꯗꯤ ꯑꯗꯨꯝ ꯊꯥꯏꯅꯗꯤ ꯍꯪꯉꯝꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤꯗ ꯊꯥꯏꯅꯗꯤ ꯑꯥꯏ ꯀꯥꯔꯗꯀ ꯍꯪꯉꯝꯗꯕ ꯑꯃ ꯇꯧꯕꯅꯦꯕ ꯃꯣꯏꯁꯨ ꯋꯥꯏꯗꯤ ꯍꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯑꯥꯏ ꯀꯥꯔꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯣꯅ ꯑꯗꯨꯝ ꯆꯪꯉꯦ ꯊꯕꯛ ꯂꯩꯇ꯭ꯔꯁꯨ ꯊꯕꯛ ꯂꯩ ꯁꯥꯔꯒ ꯁꯤꯁꯨ ꯐꯖꯩ ꯁꯤ ꯌꯨꯝꯁꯤꯁꯨ ꯍꯟꯆꯥꯁꯀ ꯑꯣꯄꯣꯖꯤꯠꯇ ꯂꯩ ꯁꯤ ꯌꯨꯝꯁꯤꯁꯨ ꯔꯣꯕꯣꯠꯀꯗꯤ ꯃꯥꯟꯕ ꯃꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯒꯨꯝꯕ ꯃꯦꯆꯤꯟ ꯃꯅꯨꯡꯒꯤ ꯁꯥꯔꯀ꯭ꯋꯤꯠꯀ ꯃꯥꯟꯕꯅꯦꯕ ꯃꯣꯏ ꯗꯤꯖꯥꯏꯟꯁꯦ ꯅꯥꯀꯟꯁꯤꯕꯨꯗꯤ ꯐꯖꯗꯦ ꯃꯃꯥꯡꯗꯤ ꯐꯖꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯅꯧꯕꯅꯦ ꯌꯨꯝ ꯑꯣꯏꯅ ꯑꯅꯧꯕ ꯁꯥꯕ ꯅꯠꯇꯦꯗ ꯃꯣꯏꯗꯤ ꯊꯨꯒꯥꯏꯔ ꯃꯃꯥꯡꯗ ꯁꯦꯝꯗꯣꯛꯄꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯨꯝꯗꯁꯨ ꯁꯥꯟꯅꯔꯝꯃꯅꯤ ꯈꯪꯗꯦ ꯖꯅꯀꯄꯨꯔꯤꯗ ꯑꯩ ꯅꯣꯡꯃ ꯆꯠꯂ ꯑꯩꯁꯦ ꯈꯪꯉꯨꯔꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯥꯏꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯂꯣꯏ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯕꯤꯖꯦꯅꯥꯒꯔ ꯀꯩꯀꯥꯗꯁꯨꯀꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯣꯏ ꯖꯅꯀꯄꯨꯔꯤꯗ ꯈꯛ ꯁꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯄꯟꯖꯥꯕꯤ ꯁꯗꯥꯒꯤ ꯃꯣꯏꯒꯤꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯕꯤꯖꯦꯅꯥꯒꯔꯗ ꯑꯗꯒꯤ ꯍꯁꯟꯂꯦꯟ ꯑꯗꯨꯗ ꯃꯣꯏꯗꯁꯨ ꯂꯣꯏ ꯁꯥꯟꯅ ꯂꯩꯔꯝꯃꯦꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯔꯝꯗ꯭ꯔꯦ ꯍꯣꯏꯔꯣꯡꯉꯦ ꯃꯥꯜꯂꯒ ꯀꯩꯅꯣ ꯃꯣꯏꯅ ꯁꯤ ꯊꯝꯖꯤꯜꯂꯤ ꯃꯌꯥꯝꯁꯦ ꯀꯣꯂꯦꯖ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯕꯨꯗꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯠꯅꯗꯕꯅꯦ ꯑꯥꯗꯒꯤ ꯍꯧꯔꯛꯑꯦ ꯁꯤ ꯒꯦꯠꯅꯦꯕ ꯁꯤꯗꯒꯤ ꯆꯠꯅꯕ ꯁꯤ ꯇꯧꯔꯤꯅ ꯃꯥ ꯀꯃꯥꯏꯅ ꯇꯧ ꯁꯤ ꯀꯦꯝꯄꯁ ꯍꯥꯏꯗꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯂꯩꯌꯦꯕ ꯁꯤꯗ ꯁꯤ ꯐꯥꯎ ꯆꯠꯁꯦꯕ ꯍꯣꯏꯔꯣꯡ ꯆꯠꯂꯅꯤ ꯁꯤꯗ ꯁꯤꯁꯨ ꯐꯖꯗ꯭ꯔꯣ ꯁꯤ ꯌꯨꯝ ꯈꯨꯁꯥꯁꯤꯁꯨ ꯁꯤꯁꯨ ꯐꯖꯕ ꯑꯁꯤꯅ ꯃꯦꯟ ꯒꯦꯠ ꯍꯟꯁꯔꯥꯖ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯗꯦꯜꯂꯤ ꯁꯤꯁꯦ ꯑꯉꯥꯡꯕ ꯑꯣꯏꯔꯝꯗꯒꯨꯝ ꯇꯧꯕꯅꯦ ꯑꯩꯅ ꯇꯧꯕꯗ ꯑꯉꯧꯕ ꯑꯣꯏꯔꯣ ꯍꯤꯒꯣꯛ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯕꯅꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯖꯥꯠꯅꯦ ꯑꯗꯨꯅ ꯑꯥꯁꯨ ꯌꯥꯎꯋꯦ ꯁꯤꯅ ꯄꯣꯁ ꯑꯣꯐꯤꯁꯀ ꯂꯩ ꯑꯩꯈꯣꯏ ꯆꯪꯉꯒ ꯑꯩꯈꯣꯏ ꯁꯤꯁꯦ ꯃꯦꯟ ꯒꯦꯠꯅꯦꯕ ꯍꯟꯁꯔꯥꯖ ꯀꯣꯂꯦꯖꯀꯤ ꯕꯤꯠꯇꯤ ꯌꯥꯗ꯭ꯔꯣ ꯑꯩ ꯇꯝꯃꯝꯕꯁꯨ ꯅꯠꯇꯦꯗꯅ ꯁꯤꯗ ꯏꯁꯥꯒꯤ ꯀꯣꯂꯦꯖꯅꯤ ꯀꯥꯏ ꯈꯟꯕꯩ ꯇꯥꯏꯞꯇꯒ ꯇꯧꯕꯅ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯇꯣꯏꯅꯒ ꯆꯪꯕꯨꯗꯤ ꯌꯥꯝ ꯆꯪꯉꯨꯔꯦꯀꯣ ꯋꯥꯔꯤꯗꯣ ꯏꯁꯥꯒꯤ ꯀꯣꯂꯦꯖꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗꯀꯣ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯣꯏ ꯀꯩꯅꯣ ꯆꯪꯉꯛꯄꯅꯤ ꯀꯥꯎ ꯁꯤ ꯆꯪꯉ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯀꯅꯔꯥ ꯕꯦꯡ ꯀꯥꯏ ꯂꯩ ꯑꯩ ꯑꯦꯀꯥꯎꯟ ꯂꯩ ꯑꯩꯈꯣꯏ ꯊꯥꯏꯅ ꯍꯟꯁꯔꯥꯖꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯅꯤꯅ ꯆꯠꯅꯤ ꯍꯥꯏꯒꯦ ꯇꯧꯅꯤ ꯑꯩꯅ ꯍꯟꯁꯔꯥꯖꯀꯤ ꯑꯣꯏꯕꯩ ꯁꯦꯡꯉꯤꯔꯣ ꯁꯦꯡꯗꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯦ ꯁꯦꯡꯉꯤꯌꯦ ꯄꯤ ꯑꯩꯆ ꯌꯨꯅꯤꯅ ꯍꯥꯡꯕ ꯌꯥꯗꯦꯒ ꯇꯧꯅꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯒꯤ ꯁꯤꯗ ꯀꯔꯤꯌꯦ ꯑꯩ ꯁꯤꯗ ꯑꯦꯀꯥꯎꯟ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀꯤ ꯀꯩꯀꯥ ꯁꯤꯗ ꯄꯩꯁꯥ ꯆꯪꯉꯦꯕ ꯁꯦꯝꯖꯤꯜꯂꯦ ꯃꯤꯅꯤꯠꯄꯨ ꯌꯥꯝꯗ꯭ꯔꯦꯅꯦ ꯄꯨꯡ ꯑꯃꯇ ꯉꯥꯏꯔꯦ ꯄꯨꯡ ꯑꯃꯗ ꯀꯅꯥꯅ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯇꯝ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯅꯝꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯂꯩꯌꯦꯗ ꯐꯥꯎ ꯌꯥꯔꯤꯕ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯉꯦ ꯌꯥꯔꯝꯒꯅꯤ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯌꯥꯕꯅꯤ ꯇꯣꯏꯅ ꯐꯥꯎꯔꯝꯅꯤ ꯑꯣ ꯑꯩ ꯁꯤ ꯕꯦꯡꯁꯤꯗꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯍꯦ ꯂꯥꯛꯑꯦ ꯑꯗꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯁꯤ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯂꯥꯛꯄ ꯌꯥꯔꯦ ꯁꯤꯖꯤꯅꯦꯕ ꯁꯤ ꯑꯩꯒꯤ ꯕꯦꯡ ꯂꯩꯔꯅꯦꯕ ꯑꯩꯅ ꯍꯟꯁꯔꯥꯖ ꯌꯦꯡꯕꯁꯦ ꯆꯪꯕꯤꯗꯦꯗ ꯅꯣꯡꯇ ꯑꯁ ꯁꯤꯗ ꯑꯣꯛꯁꯐꯣꯔꯠ ꯀꯦꯞꯁꯅ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯦ ꯀꯔꯤꯅꯣ ꯁꯤꯗ ꯑꯩ ꯅꯍꯥꯟꯒꯩ ꯌꯦꯡꯁꯤꯜꯂꯤꯗꯣ ꯄꯤ ꯖꯤ ꯌꯧꯔꯝꯒꯅꯤ ꯍꯟꯁꯔꯥꯖ ꯂꯥꯛꯄꯁꯦ ꯁꯤꯗ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯩ ꯂꯥꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯁꯤ ꯆꯠꯂꯒ ꯗꯦꯜꯂꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁ FMS ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨꯒꯤꯗ ꯐꯥꯎꯖꯤꯟꯈ꯭ꯔꯒꯀꯣ ꯍꯤꯟꯗꯨꯗꯩ ꯐꯥꯎꯗꯣꯔ ꯁꯦꯄꯦꯠ ꯑꯃ ꯐꯥꯎꯗꯣꯔ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯇꯥꯕ ꯑꯗꯒꯤ ꯍꯣꯁꯇꯦꯜ ꯆꯠꯄ ꯑꯗꯨꯝ ꯈꯣꯡꯅ ꯃꯔꯤ ꯂꯥꯛꯈꯤꯕꯗꯣ ꯁꯤꯅ ꯁꯤ ꯃꯜꯀꯥꯒꯟꯖꯀꯤ ꯆꯣꯛꯇꯨꯅꯦꯕ ꯁ꯭ꯋꯥꯏꯗ ꯊꯤꯕꯣꯡ ꯆꯥꯕ ꯃꯌꯥꯝ ꯂꯩꯅꯦ ꯁꯤꯗ ꯄꯤ ꯖꯤꯒꯁꯨ ꯂꯩꯔꯦ ꯃꯟꯗꯦꯅꯤꯅ ꯈꯔꯐꯥꯎ ꯍꯥꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯂꯝꯕꯤꯁꯦ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯀꯣ ꯁꯤ ꯑꯣꯇꯣ ꯁꯦꯝꯐꯝ ꯁꯤꯗ ꯂꯩꯔꯦꯅ ꯃꯥꯅꯦ ꯄꯤ ꯖꯤꯅꯦ ꯑꯥꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ
จัดเลยสปอร์ตเก็บไปดีเนี่ยนกนี่เนี่ยไอ้เนี่ยจะบล็อกกิ้งสต็อกตกแต่ว่าไอ้ตัวจะเป็นจะการที่ไอ้เนี่ยลาจะแล้วเกมนาก็สมัยนั้นทางกันแล้วไอ้เกมนาจะจิมบ้านเมียได้ทางกันแล้วก็โคชนะโคตรเยี่ยชนะไปนำทีมเนี่ยน้องนิ่งดอวารีดออันนี้เป็นจะพัฒนาไฮเวย์จะพัฒนาเนี่ยไม่สมาร์ตัวพัฒนาก็ดีพัฒนาได้ที่เราท่านะบิริยานีซับมันอะไรกินเนี่ยข้าวเลยนะแต่มุสลิมเกี่ยมันซ้าวนะที่เขาหลงแต่ว่านะดูกันซ้ายซ้าบิริยานีก็ตีหินจะเย็นนี่กอร์มาแกน้องมาให้เป็นข้าวเลยนะน้ำซ้ากินเนี่ยชิ้นป่าที่เราสิที่ยาวเดียนะไปข้าวเดี๋ยวพอปลามุ้งที่ปลาไม่ปลาตัวนี้นั่นเองที่แกหน่อยดิไม่รันดีดิสิงครับถ้าจะนั่งไปดูข้าวเห็นจันมั่มจะเอาไว้น่ะเพราะไอ้บาร์เกอร์สก็ซาบุมชอบนะจีอันมันซับเวย์กันเลยนะครับซาบุมแม่ผมเนี่ยสุดาดูที่จะมันดีนี่ซาบุมผมไม่ได้ห่างเอาเนี่ยไปข้างเลยไปเนี่ยแต่ที่ใช่จะก็ไอ้ academic session อะไรอ่ะ academic session เขาก็ทำที่ใช่จะมีโชว์ก็เลยไปเนี่ยวะJuly August ตัวเขา academic session เขาไม่ทำดอกได้เดี๋ยวไปยังแต่ดิไปดำไอ้เนี่ยสายวิดีโอน้ำจะพี่ก็ใช้ไว้ชั้นอะไรมันจะเบลอจันทร์ลิงมันจะเอาไว้ดูกระสุนใกล้ตะบร้านคันมันจะเอาไว้สู้ไอ้วิดีโอเจแต่มีปุ่มแบบดูเดือดชั้นท่าตัวก็ตกดินนั่นเลยนะเพราะนั่นกระสุนเยียงอะไรต่างเบลอจันทร์ลิงยี่ที่โกนเนี่ยอะไรคือกันยูทูบกี่อันนี้วิดีโอเจนุ่งไอ้ตะบร้านเนี่ยนุ่มคอมเมนต์นั่นแต่ไม่ใช่ท้อวะแล้วก็ยูทูบเบอร์สำนักไอ้วิดีโอเด้นั่งอยู่ยาวนั่งขลุ่มนั่งนะปามเรื่องขลุ่มไอ้นั่งดูเบลอจันทร์ลิงเกี่ยบคนวิดีโอจะอัพโหลดตัวครับมาตุ้งเด้อಅದುกี่ตัวคุยกี่มาร์คกิ้งกันตัวแล้วก็อะไรกี่ไม่ตัวเชียร์แบบยูทูบมาสร้างสตูดิโอเด้อดุมಅದನ್ನไอ้วิดีโอเด้อน้อยตัวย่อส่วนแต่ก็น้อยน่าใช้วิดีโอเจ้น้อยตัวย่อส่วนเนี่ยดุมมาร์คตัวใหญ่แบบดุมตัวใหญ่ดุมไฮโอดุมเบลอสลันใหญ่ใช่จะเบลอสลันเดี๋ยวไปให้ตาสิ่งที่อันนู้นว่าพิจารณาสิพยายามนะวิดีโอตัวดาวน์โหลดกันดีอ่ะวิดีโอตัวdeleteตัวช่วยยาเลยนะอาทิตย์วันศุกร์ก็มาหน้ากันเลยเฮ้ยเดี๋ยวกันโน้ตสาบัมเลยนะพอสิ่งที่บิริยานีใจกามุดราบานั่นเองเดี๋ยวก็สิ่งนั้นบางทุกปั๊มเลยนะได้จินะตัวสิ่งนั้นกันโน้ตเลยอาศิดาคุยฮันส์ราสกี้โฮสเทลจังปั๊มเลยนะไอ้อามจังมาทำเดี๋ยวคุยจะไม่คุยจะสิ่งที่อามจังมันฮันส์ราสจังมันโฮสเทลเกตเลยไปเนี่ยไอ้อุลาเกตตัวมาสิ่งที่ฮันส์ราสกี้โฮสเทลกี่เกตเนี่ยนะคุยมานะบ้างไม่อามทำมาไหมใช่นะคนโคเซลเลยกันนะสิเดสังก็เลยว่าคนกวยโฮลแต่ก็มาสเตอร์เลยกันเสร็จทำมาไม่อันสิเดไอการ์ดพอดีตะก้าวไว้แบบสังเกตเลยเราค่อยไปซื้อจังไม่ตะก้าวดีไว้เลยนะไอ้ตรงนี้ชิคกี้โชว์รูมอย่างจีน่าทุกก็ได้ยินแล้วเนี่ยคนจะพัมมาไทยนะตลับละกดค่าสาธารณพัมดัลพิพิกาปะก็เลยชาวิเยี่ยงไว้ใต้เลยก็อังงอยมีเงี้ยเลยชาบิดาไม่เอาปีมาสักชั่วโมงพอใจกันนะก็โอเลสกี้เฉยๆเนี่ยไอ้น่ะใครน้อยให้สิเฉยๆแล้วค่อยทานพัมตีเองนะก็แล้วก็เฉยๆแล้วพัมมาก็เสร็จแล้วกวาดสาเธอเนี่ยเสร็จแล้วพังไว้แล้วก็ชมแต่หนุ่มพี่แม่หลักปะอังงหลักแม่ยิงได้ลำยี่สักแค่นั้นประมาณนั้นก็ได้เนี่ยมึงชี้นู้นทำเราไปมาแล้วว่าหนักเล่นได้ไปมาสตองเนี่ยวันนี้มาบอกเราไปมันกูได้ไปต่อก็วัดชี้เลยบุตรข้ามจากเส้นละนี่ว้ามุ่งว้าตัวซ้ำแล้วเห็นน้ำตัวแล้วก็ทำตัวหนักกว่านี้นะทีเดียวออกมาตัวเล่นหนักกว่าอันนั้นตอนนี้ใส่โชว์ลงมาจะปวดกล้ามเลยไม่จันเตะเลยค่อยแต่ปวดกันเลยงั้นจันเตะฉันดีมาแค่อัตโนค่อยเตะอันนั้นเอายามไหนตุกานนี่ทีเดียวแล้วมันจำได้ค่อยไปหน้าโก้กันอะไรโก้กับแกมอะไรงั้นเดี๋ยวฉันบีโก้ฉันน้ำจิล่าเนี่ยสิ่งที่มินิชวนตกดอกไม่ได้โตค่อยบีโก้ฉันนะที่อยู่อะไรเนี่ยมันดีนี่นะมีชื่อคือกระน้ำหลักตัวใหญ่แต่มีกระชับหลักตัวนี้มันดีใช่ที่จะกำลังอะไรใช่ลุงดาวมันแล้วก็ดีกว่า
ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯗꯤ ꯅꯩ ꯉꯁꯤ ꯗꯨꯀꯥꯟ ꯑꯗꯨꯝ ꯍꯥꯡꯉꯤꯅꯦ ꯃꯟꯗꯦ ꯑꯣꯏꯔꯁꯨ ꯎꯂꯦꯟꯒꯤ ꯂꯦꯟ ꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯌꯣꯟꯕꯀꯣ ꯅꯨꯄꯤ ꯂꯥꯛꯑꯗꯤ ꯌꯥꯝ ꯂꯦꯞꯄꯦ ꯃꯣꯕꯥꯏꯜ ꯀꯕꯔ ꯁꯤꯅ ꯅꯣꯏ ꯍꯦꯔꯣ ꯂꯩꯔꯦꯅ ꯋꯥꯔꯤꯗꯣ ꯗꯤꯜ ꯍꯥꯏ ꯀꯟꯕꯁꯀꯤ ꯁꯣꯔꯨꯝ ꯂꯩꯔꯝꯕꯅꯦ ꯊꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯀꯟꯕꯁ ꯑꯣꯜ ꯁ꯭ꯇꯥꯔꯗꯣ ꯅꯣꯡꯇꯒ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯃꯥꯟꯅꯕꯩ ꯂꯥꯛꯑ ꯂꯩ ꯁꯤꯅ ꯃꯦꯛꯗꯤꯅꯦꯅ ꯀꯨꯏꯔꯦ ꯁꯤꯗ ꯃꯦꯛꯗꯤꯁꯦ ꯊꯥꯏꯅ ꯁ꯭ꯀꯦꯆꯔꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯁꯨ ꯎꯔꯛꯄ ꯃꯥꯜꯂꯦ ꯅꯍꯥꯟꯗ ꯂꯥꯛꯑꯝꯕꯅꯦ ꯁꯤꯗꯩꯁꯤ ꯊꯥꯏꯅ ꯁꯤꯗꯩꯁꯤꯗ ꯀꯔꯤ CNBCꯒꯤ ꯁꯤ ꯀꯣꯇꯛ ꯃꯍꯤꯟꯗ꯭ꯔꯥ ꯂꯩꯁꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤ CNBCꯒꯤ ꯂꯩꯔꯝꯃꯦꯕ ATM ꯑꯗꯩꯗ ꯈꯕꯔꯁꯦ ꯄꯥꯏ ꯑꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯖꯥꯠꯅꯦꯕ ꯃꯣꯏ ꯄꯩꯁꯥ ꯍꯥꯜꯂꯤꯀꯥꯟꯗꯨꯔꯅ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔ ꯈꯕꯔ ꯄꯥꯕꯁꯤꯗ ꯒꯥꯔꯗꯇꯣ ꯁꯤꯔꯦ ꯑꯁ ꯑꯗꯨꯅ ꯑꯩ ꯃꯣꯏ ATM ꯕꯦꯟ ꯂꯩꯕꯁꯦ ꯑꯗꯨꯝ ꯄꯥꯈꯠꯂꯦꯕ ꯁꯤ ꯃꯤ ꯆꯤꯟꯈ꯭ꯔꯕ ꯁꯤ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯕ ꯖꯒꯥꯁꯤꯗꯅꯦ HSBCꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ CNBC ꯅꯠꯇꯦ HSBC ꯍꯥꯏꯕꯅꯦ ꯑꯣꯏꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯩꯗꯨꯗ ꯅꯍꯥꯟ ꯁ꯭ꯋꯥꯏꯗ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯇꯧꯍꯧꯕꯅꯦ ꯃꯣꯏ ꯁꯤꯗ ꯔꯣꯗ ꯐꯝꯍꯟꯗ꯭ꯔꯕ ꯉꯁꯤꯕꯨꯗꯤ ꯁꯟꯗꯦ ꯑꯣꯏꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗ ꯃꯟꯗꯦ ꯑꯣꯏꯕꯩꯕꯀꯣ ꯅꯍꯥꯟ ꯃꯣꯏ ꯁꯤꯗ ꯑꯣꯅ ꯃꯌꯥꯝ ꯂꯥꯎꯔ ꯂꯩꯍꯧꯕꯅꯦ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯄꯗ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ATMꯒꯤ ꯒꯥꯔꯤ ꯄꯩꯁꯥ ꯍꯜꯂꯀꯥꯟꯗ ꯒꯥꯔꯗꯇ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦꯗꯣ ꯑꯗꯣ ꯒꯥꯔꯗꯇꯣ ꯁꯤꯔꯦꯕ ꯑꯗꯣ ꯀꯥꯞꯄ ꯍꯥꯏꯗꯣ ꯒꯥꯔꯗꯇ ꯈꯛꯇꯪ ꯇꯝꯕ ꯅꯠꯇꯦꯕ ꯃꯣꯏꯗꯤ ꯍꯦꯛꯇ ꯑꯁ ꯈꯣꯡꯉꯦ ꯑꯅꯧꯕ ꯑꯃꯁꯨ ꯂꯩꯔꯦꯅꯦ ꯁꯤꯗ ꯀꯔꯤ ꯍꯥꯏꯅꯣ ꯕꯣꯔꯟ ꯇꯨ ꯇ꯭ꯔꯥꯏ ꯍꯥꯏꯕ ꯁꯤꯁꯨ ꯀꯩꯅꯣ ꯃꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯕꯤꯀꯣꯁ ꯑꯗꯣ ꯕꯤꯀꯣꯁꯀꯨꯝꯕ ꯍꯣꯡꯒꯅꯤ ꯑꯗꯩ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨꯅꯦ ꯄꯩꯁꯥ ꯃꯣꯏ ꯍꯥꯜꯂꯦ ꯑꯗꯣ ꯃꯣꯏꯗꯤ ꯀꯟꯇ꯭ꯔꯤꯃꯦꯟ ꯔꯥꯏꯐꯜ ꯑꯃ ꯄꯥꯏ ꯍꯦꯛꯇ ꯀꯥꯞꯊꯔꯛꯄꯤꯅꯦꯕ ꯒꯥꯔꯗꯇꯨꯁꯨ ꯅꯣꯡꯃꯩꯕꯨꯗꯤ ꯄꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯏꯁꯨ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯏꯁꯥꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯤꯌꯔ ꯑꯃ ꯂꯩꯕꯗꯣ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯑꯗꯨꯒ ꯁꯤꯅꯦ ꯑꯩꯅ ꯃꯤꯅꯤ ꯁꯣꯅ ꯍꯥꯏꯗꯣ ꯊꯥꯏꯅ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯦꯗ ꯑꯁ ꯅꯨꯄꯥꯒꯤ ꯄꯣꯠꯄꯨꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣই ꯀꯩꯁꯨ ꯃꯋꯥ ꯂꯧꯕꯤꯗꯦꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯅꯤ ꯃꯟꯗꯦꯅꯤꯅ ꯕ꯭ꯂꯣꯛ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏ ꯀꯅꯥꯝꯇ ꯁ꯭ꯋꯥꯏꯗ ꯃꯤ ꯀꯅꯥꯝꯇ ꯆꯤꯟꯗꯦꯗꯅꯀꯣ ꯀꯃꯥꯅꯒꯔ ꯀꯃꯥꯅꯒꯔꯒꯤ ꯉꯛꯄ ꯑꯃꯅ ꯀꯃꯥꯅꯒꯔꯁꯦ ꯀꯩꯗꯧꯔꯤꯅꯣꯗꯤ ꯈꯪꯗꯦ ꯀꯃꯥꯅꯒꯔꯁꯦ ꯑꯩ ꯐꯅꯌꯥꯝ ꯂꯥꯛꯑꯦꯕ ꯁꯤꯗ ꯀꯃꯥꯅꯒꯔꯁꯦ ꯂꯥꯛꯄꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ ꯍꯣꯏ ꯑꯩ ꯕꯦꯡꯛꯇ ꯆꯠꯄꯩꯁꯨ ꯂꯥꯛꯄꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯕꯩ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ ꯆꯍꯤꯕꯨꯗꯤ ꯌꯥꯝꯁꯤꯜꯂꯛꯑꯗꯩꯅꯦ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯗ ꯑꯁ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯌꯥꯝ ꯆꯤꯟꯗꯣꯏꯅꯦ ꯃꯤ ꯆꯤꯟꯕꯕꯨ ꯂꯝꯕꯤ ꯆꯠꯄꯗ ꯁꯤ ꯐꯨꯠꯄꯥꯠꯁꯦ ꯂꯝꯕꯤ ꯆꯠꯄ ꯋꯥꯗꯣꯏꯅꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁꯇꯔꯗꯦꯒꯨꯝꯕ ꯐ꯭ꯔꯥꯏꯗꯦꯒꯨꯝꯕꯗꯅ ꯍꯦꯟꯅ ꯅꯩꯕꯤꯅꯦꯕ ꯃꯤ ꯆꯤꯟꯕꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤ ꯃꯤ ꯍꯥꯡꯉꯤꯁꯦ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯦ ꯉꯜꯂꯤꯗꯅ 11 ꯑꯗꯨꯋꯥꯏꯃꯨꯛꯇ ꯑꯣꯏꯕꯩꯅꯦꯕ ꯁꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤꯁꯨ ꯅꯁꯦ ꯁꯤ ꯀꯃꯂꯥꯅꯒꯔ ꯍꯥꯏꯁꯦ ꯗꯨꯅꯤꯌꯥ ꯑꯅꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯀꯃꯂꯥꯅꯒꯔ ꯈꯛꯇꯪ ꯂꯥꯛꯑꯦꯅ ꯁꯤꯅ ꯑꯥꯔꯇꯤꯁꯅ ꯊꯥꯏꯅꯒꯤ ꯒꯤꯐ ꯂꯩꯕ ꯑꯥꯔꯇꯤꯁ ꯀꯥꯏ ꯂꯩꯕꯤꯗ꯭ꯔꯤꯗ ꯀꯅꯥꯝꯇ ꯍꯧꯖꯤꯛꯀꯥꯟ ꯀꯅꯥꯕꯨ ꯊꯥꯅꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯩꯔꯗꯤ ꯈꯪꯗꯦ ꯀꯥꯔꯠꯀꯁꯦ ꯂꯩꯅꯗ꯭ꯔꯦꯕ ꯀꯅꯥꯝꯕꯨ ꯀꯥꯔꯠꯀ ꯂꯩꯗꯅ ꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯁꯤꯁꯨ ꯎꯔꯦ ꯁꯤꯒꯤ ꯗꯨꯅꯤꯌꯥꯁꯨ ꯎꯔꯦ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯍꯧꯔꯛꯑꯣ ꯀꯃꯂꯥꯅꯒꯔ ꯌꯥꯝ ꯇꯣꯏ ꯆꯠꯄ ꯃꯤ ꯑꯌꯨꯛꯇ ꯆꯠꯇꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯄꯣꯍꯥꯡ ꯍꯥꯡꯉꯤ ꯁꯣꯔꯨꯝꯕꯨꯗꯤ ꯃꯟꯗꯦ ꯍꯥꯡꯉꯦꯗꯅꯀꯣ ꯑꯣ ꯁꯤꯅ ꯀꯔꯤ ꯁꯤꯃꯤꯕꯣꯅ ꯁꯤꯁꯨ ꯃꯤꯅꯤꯁꯣꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯊꯥꯏꯅ ꯆꯪꯉꯨꯔꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯑꯅꯧꯕ ꯖꯤꯟ ꯁꯦꯝꯗꯣꯛꯅꯕ ꯑꯜꯇꯔ ꯀꯩꯀꯥ ꯇꯧꯅꯕ ꯂꯩꯔꯦꯅ ꯁꯤꯗ ꯃꯣꯃꯣ ꯆꯥꯐꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ ꯁꯤꯗ ꯂꯥꯏꯔꯤꯛ ꯌꯣꯟꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯨꯐꯇꯤ ꯑꯗꯨꯗꯒꯤ ꯅꯍꯥꯟꯅꯩ ꯃꯣꯕꯥꯏꯜꯒꯤ ꯀꯩꯅꯣꯝꯅꯦ ꯁꯤꯅ ꯁꯤꯒꯤ ꯑꯥꯏꯐꯣꯟ ꯌꯣꯜꯂꯦꯅ ꯇꯧꯔꯤꯗꯣ ꯁꯤꯁꯨ ꯑꯅꯧꯕ ꯂꯣꯏ ꯑꯣꯏꯈ꯭ꯔꯕꯅꯤ ꯊꯥꯏꯅ ꯀꯩꯅꯣꯝ ꯂꯩꯔꯝꯕꯅꯤ ꯏꯟꯆꯦꯟꯖ ꯑꯣꯏꯕ꯭ꯔꯥ ꯀꯔꯤ ꯑꯣꯏꯕꯅꯣ ꯑꯃꯗꯤ ꯂꯩꯔꯝꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯣꯕꯥꯏꯜꯒꯤꯁꯤꯗ ꯀꯩꯅꯣꯝ ꯌꯣꯜꯂꯦ ꯍꯥꯏꯗꯨꯕꯨ ꯀꯔꯥꯏꯅꯣꯅꯦ ꯃꯣꯕꯥꯏꯜꯒꯤꯗꯨꯕꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯕ ꯁꯤꯒꯤ ꯑꯂꯨ ꯄꯤꯇꯤꯁꯤ ꯂꯨꯄꯥ 10 ꯄꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯅꯣ 15 ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯕꯦꯁ ꯄꯦꯇꯤꯁꯇꯅ ꯁꯤꯗ ꯃꯣꯜ ꯂꯩꯌꯦ ꯁꯤꯗꯒꯗꯤ ꯆꯪꯕꯤꯔꯔꯣꯏꯗ ꯑꯥꯗꯅ ꯁ꯭ꯄꯥꯔꯛꯁ ꯃꯣꯜ ꯑꯅꯀꯣ ꯁꯤ ꯍꯧꯖꯤꯛ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯦꯞꯀꯦ ꯁꯤꯗꯩꯗ ꯋꯥꯏꯠ ꯑꯦꯡꯒꯜ ꯂꯦꯟꯁ ꯑꯝꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯕꯤꯠ ꯌꯥꯎꯔꯗꯤ ꯌꯧꯔꯨꯒꯦ ꯑꯝꯇꯗꯤ ꯌꯧꯔꯔꯣꯏ ꯁꯤꯗ ꯋꯥꯏꯠ ꯑꯦꯡꯒꯜ ꯂꯦꯟꯁ ꯑꯝꯇ ꯍꯪꯉꯛꯄꯅꯦ ꯑꯗꯣ ꯌꯥꯎꯔꯝꯗꯦꯗꯤ ꯋꯥꯏꯠ ꯑꯦꯡꯒꯜ ꯂꯦꯟꯁꯇ ꯇꯧ ꯂꯩꯔꯦ ꯑꯩꯅ ꯁꯤꯗ ꯃꯦꯛꯁꯅ ꯑꯃ ꯂꯩ ꯁꯤꯁꯨ ꯌꯥꯝ ꯆꯪꯉꯤ ꯁꯤꯒꯤ ꯃꯦꯛꯁꯦ ꯂꯩꯕꯗꯤ ꯅꯣꯡꯇ ꯂꯩꯗ ꯃꯥꯜꯂꯦ ꯑꯩꯁꯦ ꯁꯣꯔꯨꯝꯗꯅ ꯆꯪꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯜ ꯂꯥꯛꯄꯗꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤ ꯆꯪꯕ ꯑꯗꯨꯒ ꯂꯩꯕꯕꯨꯗꯤ ꯑꯃꯨꯛ ꯂꯩꯇꯕ
ꯑꯩꯁꯦ ꯑꯣꯟꯂꯥꯏꯟꯗꯩ ꯈꯔ ꯂꯩꯕ ꯗ꯭ꯔꯦꯁꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯊꯣꯛꯇꯕꯅꯤꯅ ꯀꯩꯝ ꯁꯦꯠꯇꯦꯗ ꯍꯥꯟꯅ ꯌꯥꯝ ꯂꯩꯕꯗꯣ ꯁꯨꯝ ꯃꯟꯁꯨ ꯃꯟꯗꯦ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯣꯡꯕꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯗꯣ ꯍꯣꯡꯅꯤꯡꯗꯦꯗꯅ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕꯅꯤ ꯁꯤ ꯌꯨꯝ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯀꯩꯅꯣ ꯇꯣꯡꯕ ꯃꯥꯟꯕꯅꯤ ꯍꯣꯇꯦꯜ ꯑꯃꯁꯨ ꯂꯩꯕꯅꯦ ꯁꯤꯗ ꯃꯦꯛꯁ ꯃꯊꯛꯁꯤꯗ ꯅꯣꯔꯠ ꯑꯦꯚꯤꯅ꯭ꯌꯨ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯗ꯭ꯔꯦꯁꯇꯣ ꯀꯨꯏꯔꯦ ꯊꯥꯏꯅ ꯀꯣꯂꯦꯖꯀ ꯆꯠꯂꯤꯀꯥꯟꯗꯗꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯗ꯭ꯔꯦꯁꯇꯣ ꯂꯩꯕꯤꯗ꯭ꯔꯦꯕ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯅꯤꯡꯉꯥꯏꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯍꯣꯏ ꯃꯣꯏ ꯅꯨꯡꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯄ ꯀꯣꯂꯦꯖ ꯆꯠꯄ ꯃꯣꯏꯗꯤ ꯑꯗꯨꯝ ꯗ꯭ꯔꯦꯁꯇꯣ ꯂꯩꯌꯦꯕ ꯂꯩꯌꯦꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕꯩꯅꯤꯗꯅ ꯑꯩꯅ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯑꯩ ꯁꯤ ꯐꯨꯔꯤꯠꯁꯨ ꯑꯗꯨꯝ ꯂꯤꯠꯂ ꯂꯩ ꯕꯦꯠꯃꯤꯟꯇꯟ ꯁꯥꯟꯅꯕꯁꯨ ꯂꯤꯠꯂꯦ ꯑꯩ ꯁꯨꯝꯕ ꯃꯆꯨ ꯈꯔ ꯃꯥꯟꯅꯕ 3 ꯂꯩꯕꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯌꯥꯝ ꯍꯣꯡ ꯂꯩꯔꯖꯥꯠꯅꯤ ꯄꯦꯇꯤꯑꯦꯝꯗꯒꯤ ꯃꯃꯜꯒ ꯍꯥꯏꯗꯣꯛꯑꯔꯣꯏ ꯀꯥꯏꯖꯔꯦ ꯂꯨꯄꯥ 200ꯔ 100ꯔ ꯂꯩꯈꯤꯕꯅꯦ 3ꯁꯦ MRPꯒꯗꯤ ꯌꯧꯁꯜꯂꯦ ꯀꯥꯏꯖꯔꯦ ꯑꯗꯣ ꯅꯠꯇꯕꯤꯗ ꯁꯤꯗ ꯀ꯭ꯔꯣꯃꯥꯅ ꯂꯩ ꯑꯦꯅꯤ ꯃꯣꯕꯥꯏꯜ ꯍꯧꯖꯤꯛ ꯑꯩ ꯆꯪꯕꯗ ꯒꯣ ꯃꯣꯕꯥꯏꯜ ꯁꯤ ꯀ꯭ꯔꯣꯃꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯣꯕꯥꯏꯜ ꯑꯩ ꯑꯅꯤ ꯂꯥꯛꯄ ꯃꯣꯕꯥꯏꯜꯁꯦ ꯉꯥꯏꯍꯥꯛ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯗꯤꯜ ꯂꯦꯜꯂꯨꯏꯕ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯆꯞ ꯃꯥꯟꯅꯩꯗ ꯑꯃꯕꯨ ꯄꯥꯏꯔ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯀ꯭ꯔꯣꯃꯥꯁꯤ ꯑꯗꯨꯝ ꯆꯪꯉꯒꯅꯦ ꯑꯦꯅꯤ ꯃꯣꯕꯥꯏꯜ ꯂꯩ ꯑꯦꯄꯜ ꯑꯣꯏꯒꯦꯔꯥ OnePlus ꯑꯣꯏꯒꯦꯔꯥ ꯁꯦꯝꯁꯪ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤ ꯅꯍꯥꯟ Huawei Mate 30 Proꯗ ꯌꯦꯡꯉꯛꯄꯅꯦ ꯑꯁ ꯑꯗꯨꯝꯗꯤ ꯐꯖꯩ ꯀꯦꯃꯦꯔꯥꯗꯣ ꯐꯖꯅ ꯅꯩꯌꯦꯕ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯩꯔꯣꯅꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯁ ꯁꯝꯗꯣ ꯁꯥꯡꯉꯝꯕꯩ ꯋꯥꯈꯜ ꯍꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯤ ꯊꯥꯎ ꯑꯃ ꯇꯩꯗ꯭ꯔꯤꯕꯅꯤꯀꯣ ꯑꯩ ꯁꯝꯁꯦ ꯕꯤꯕ꯭ꯂꯥꯁ ꯑꯣꯏꯔꯝꯒꯅꯤ ꯁꯝꯒ ꯌꯨꯕ ꯌꯥꯎꯔꯤꯅꯤ ꯈꯔ ꯁꯤ ꯐꯖꯩꯒ ꯍꯥꯏꯔꯒꯅ ꯁꯤ ꯌꯨꯝꯁꯤꯁꯨ ꯐꯖꯩ ꯍꯧꯖꯤꯛ ꯑꯉꯧꯕꯁꯤ ꯌꯨꯝ ꯐꯖ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯋꯥꯛꯀꯤꯡ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯅꯦ ꯁꯤꯅ ꯃꯣꯜ ꯑꯅꯧꯕ ꯑꯃ ꯁꯥꯔꯛꯇꯧ ꯃꯥꯜꯂꯦ ꯀꯔꯤꯒ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯋꯦꯁ ꯁꯥꯏꯠꯀ ꯂꯥꯛꯀꯗꯣꯏꯖꯥꯔꯥ ꯄꯦꯟꯇꯥꯂꯣꯟꯁꯤ ꯂꯩꯔꯦ ꯋꯦꯁ ꯁꯥꯏꯠꯀ ꯂꯥꯛꯇꯣꯏꯔꯥ ꯈꯪꯗꯦꯅꯦ ꯇꯣ ꯁꯤ ꯑꯅꯧꯕ ꯃꯣꯜ ꯁꯥꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯍꯤꯒꯣꯛ ꯈꯥꯖꯤꯜꯂꯤꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯌꯨꯝ ꯁꯥꯗꯣꯔꯦ ꯍꯥꯏꯅꯤ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯈꯥꯔꯝꯕꯅꯦ ꯇꯣ ꯁꯤꯁꯦ ꯀꯔꯤ ꯁꯥꯗꯣꯏꯅꯣꯕꯨꯗꯤ ꯈꯪꯗꯦ ꯋꯦꯁ ꯁꯥꯏꯠ ꯀꯔꯝꯗꯧ ꯃꯥꯜꯂꯦꯅ ꯈꯟꯕ ꯁ꯭ꯋꯥꯏꯗ ꯊꯥꯖꯗꯅ ꯁꯤ ꯀꯃꯥꯟꯅꯒꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯦ ꯊꯥꯖꯗꯅ ꯁꯤꯗ ꯑꯩꯈꯣꯏ ꯖꯤꯝꯒꯗꯤ ꯂꯩꯔꯦꯅꯀꯣ ꯁ꯭ꯋꯥꯏꯁꯦ ꯊꯥꯖꯗꯅ ꯑꯗꯨꯝ ꯅꯩ ꯍꯥꯏꯕꯅꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯕꯥꯔꯒꯨꯝꯕ ꯕꯥꯔ ꯑꯦꯟ ꯀꯦꯐꯦ ꯀꯥꯏ ꯊꯤꯅꯦ ꯄꯥꯏ ꯌꯦꯡꯉ ꯊꯤꯕꯗꯤ ꯑꯣꯏꯔꯝꯗꯦ ꯁꯤꯗ ꯃꯥꯏ ꯃꯄꯥꯁꯦ ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯛꯄꯤꯗ꯭ꯔꯦꯗ ꯃꯋꯥ ꯂꯧꯗ꯭ꯔꯕꯅꯤꯅꯀꯣ ꯁꯤꯗ ꯀꯩꯅꯣꯒꯤꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ Xiaomiꯅꯦ HTC ꯀꯩꯀꯥꯒꯤ ꯐꯣꯟ ꯁꯦꯝꯐꯝ ꯂꯩꯒꯨꯝ ꯇꯧꯕꯅꯦ ꯁꯤꯗ ꯂꯩꯒꯤꯕꯅꯦ ꯑꯩ ꯅꯣꯡꯃ ꯆꯪꯉꯨꯔꯦꯕ ꯑꯁ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯒꯥꯔꯤꯁꯤꯗꯤ ꯅꯩꯗ꯭ꯔꯣ ꯃꯥꯏ ꯒꯥꯔꯤꯗ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯀ ꯃꯥꯜꯂꯦ ꯃꯥꯏꯗꯤ ꯔꯤꯂꯥꯏꯟꯁ ꯇ꯭ꯔꯦꯟ ꯑꯅ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤ ꯊꯥꯏꯅ ꯁꯤꯁꯦ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯗꯤ ꯆꯍꯤ 1 ꯑꯅꯤ ꯐꯥꯔꯝꯃꯅꯤ ꯀꯨꯏꯗ꯭ꯔꯤꯗ ꯍꯥꯏ ꯑꯩꯅ ꯆꯍꯤ 1 ꯑꯅꯤ ꯐꯥꯔꯕ ꯃꯌꯥꯝꯁꯦ ꯑꯩꯁꯦ ꯀꯨꯏꯔꯕꯖꯥꯠꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯨꯏꯔꯕꯅꯤꯅ ꯁ꯭ꯋꯥꯏꯁꯦ ꯑꯁꯤꯗꯅ ꯈꯔ ꯆꯠꯂꯒ ꯕꯤꯛ ꯕꯖꯥꯔ ꯂꯩ ꯕꯤꯛ ꯕꯖꯥꯔꯁꯦ ꯈꯛꯇꯪ ꯂꯩꯔꯝꯕꯅꯦ ꯁꯤ ꯄꯔꯦꯡꯁꯤꯗ ꯁꯤꯗ SBI ATM ꯑꯃ ꯂꯩꯔꯝꯃꯦ ꯁꯤ ꯔꯤꯂꯥꯏꯟꯁ ꯇ꯭ꯔꯦꯟ ꯂꯩꯕꯩꯁꯤꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯕ SBIꯒꯤꯗꯣ ꯊꯥꯏꯅ SBIꯒꯤ ATM ꯍꯧꯖꯤꯛꯀꯥꯟꯗꯤ ATMꯒ SBIꯗ ꯆꯪꯗ꯭ꯔꯦꯗ ꯑꯦꯅꯤ ATMꯗ ꯆꯪꯉꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯄꯩꯁꯥꯁꯨ ꯌꯥꯝ ꯇꯣꯏ ꯂꯧꯊꯣꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯒꯦ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯏꯇꯥꯟ ꯑꯥꯏ ꯀꯦꯌꯔ ꯇꯥꯏꯇꯥꯟ ꯑꯥꯏ ꯋꯥꯜ ꯑꯗꯨꯗꯒꯤ ꯇꯅꯤꯛꯁ ꯀꯥꯏꯅ ꯁꯤ ꯂꯩꯔꯦꯀꯣ ꯑꯥꯏꯒꯥꯁꯤꯗ ꯌꯥꯝ ꯆꯪꯉꯦ ꯇꯅꯤꯛꯁꯇꯕꯨꯗꯤ ꯆꯪꯗꯦꯗꯅ ꯇꯅꯤꯛꯁꯇꯗꯤ ꯀꯔꯤ ꯗꯔꯀꯥꯔꯅꯣ ꯁꯤꯅ ꯕꯤꯛ ꯕꯖꯥꯔꯅ ꯁꯤꯁꯨ ꯆꯥꯎꯔꯝꯕꯅꯦ ꯄꯤꯛꯁꯟꯈ꯭ꯔꯦ ꯃꯊꯛ ꯃꯈꯥ ꯂꯩꯔꯝꯕꯅꯦ ꯃꯊꯛꯇꯅ ꯅꯨꯄꯥꯒꯤꯅꯀꯣ ꯁꯤ ꯌꯨꯝ ꯂꯣꯏꯅꯃꯛꯁꯨ ꯅꯠꯇꯦꯍꯦ ꯁꯤ ꯃꯈꯥ ꯐꯥꯔꯁ ꯐ꯭ꯂꯣꯔꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒ ꯐꯥꯔꯁ ꯐ꯭ꯂꯣꯔꯒ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯔꯨꯞꯅꯥꯒꯔ ꯑꯗꯨꯗꯒꯤ ꯁꯣꯝꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯕ ꯁꯤ ꯂꯨꯛ ꯁꯂꯨꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦꯅ ꯁꯤꯅ ꯄꯪꯂꯥꯅ ꯁꯤꯗ ꯕꯤꯛ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯃꯈꯥ ꯀꯨꯝꯊꯔꯒ ꯀꯅꯥꯗꯕꯨ ꯇꯥꯏꯅꯣ ꯈꯪꯗꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯋꯥꯔꯤꯗꯤ ꯑꯩꯅ ꯕꯁ ꯄꯥꯔꯀꯤꯡ ꯀꯅꯥꯝꯇꯁꯨ ꯂꯥꯛꯇ꯭ꯔꯤ ꯕꯁꯀ ꯆꯦꯜꯂꯤꯕꯅꯤ ꯁ꯭ꯋꯥꯏꯗ ꯑꯁ ꯖꯦꯀꯦꯠ ꯂꯤꯠꯂꯛꯄꯩ ꯃꯥꯜꯂꯦ ꯍꯛꯆꯥꯡꯁꯦ ꯍꯨꯃꯥꯡ ꯈꯔ ꯁꯧꯔꯦ ꯖꯦꯀꯦꯠꯄꯨꯗꯤ ꯑꯩꯁꯦ ꯊꯥꯕꯨꯗꯤ ꯊꯥꯗꯣꯛꯑꯦꯗꯅꯀꯣ ꯁꯤ ꯊꯥꯗꯣꯛꯑꯕꯅꯤꯅ ꯑꯗꯨꯏꯁꯨ ꯍꯨꯃꯥꯡ ꯁꯧꯔꯦꯕ ꯁꯤꯒꯤ ꯄꯥꯔꯛꯁꯤꯅ ꯀꯅꯥꯒꯤ ꯄꯥꯔꯛꯅꯣꯗꯤ ꯈꯪꯗꯦ ꯁꯤꯗ ꯆꯪꯉꯒ ꯑꯃ ꯍꯣꯏ ꯔꯨꯞꯅꯥꯒꯔꯒꯤꯗꯣ ꯂꯩ ꯑꯩꯕꯨ ꯁꯣꯝ ꯆꯠꯁꯤꯔꯥ ꯁꯤ ꯆꯠꯁꯤꯔꯥ ꯉꯁꯤꯗꯤ ꯁꯤ ꯃꯅꯨꯡ ꯆꯪꯕꯁꯤ ꯕꯤꯠ ꯌꯥꯎꯗ꯭ꯔꯦ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯁꯤꯅ ꯄꯥꯔꯛ ꯃꯆꯥ ꯑꯃ ꯂꯩꯔꯦꯅꯀꯣ ꯁꯤꯗ ꯑꯗꯨꯅ ꯍꯣꯏꯔꯣꯡꯁꯦ ꯀꯟꯅ ꯊꯧꯖꯜꯂꯛꯏꯁꯦ ꯀꯩꯅꯣ
ꯑꯗꯨꯒ ꯃꯥꯏꯁꯦ ꯑꯦꯃꯥꯖꯣꯟꯒꯤ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯑꯦꯃꯥꯖꯣꯟꯒꯤ ꯕꯦꯟꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯑꯁꯤꯁꯦ ꯑꯦꯃꯥꯖꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟꯒꯤ ꯄꯣꯠ ꯑꯊꯨꯕꯀꯣ ꯃꯣꯏ ꯑꯦꯃꯥꯖꯣꯟꯅ ꯁꯦꯜ ꯗꯤꯂꯤꯚꯔ ꯇꯧ ꯁꯤ ꯄꯥꯛ ꯑꯃꯨꯛꯇꯗꯤ ꯆꯪꯗ꯭ꯔꯤ ꯑꯩꯁꯨ ꯆꯪꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯒ ꯑꯦꯃꯥꯖꯣꯟꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯕꯖꯥꯔꯗꯣ ꯕꯤꯛ ꯕꯖꯥꯔꯗ ꯀꯌꯥꯝ ABBꯅ ꯍꯥꯏꯕꯁꯤ ꯂꯩꯕꯅꯦ ꯁꯤꯒꯤ ꯋꯥꯜ ꯃꯌꯥꯝꯁꯤꯅ ꯌꯨꯡ ꯍꯟꯖꯤꯟꯕ ꯌꯦꯡꯉꯣꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯗ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯀꯥꯏꯔꯤꯁꯦ ꯁꯤꯁꯦ ꯌꯨꯡ ꯍꯟꯖꯤꯜꯂꯗꯤ ꯋꯥꯜꯁꯦ ꯀꯥꯏꯕꯅꯦꯕ ꯁꯤꯗ ꯆꯥ ꯊꯛꯐꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦꯅ ꯍꯟꯗꯛꯇ ꯁꯥꯒꯠꯂꯛꯏ ꯃꯥꯜꯂꯦ ꯆꯥꯒ ꯊꯛꯈꯤꯗ꯭ꯔꯥ ꯊꯛꯑꯣꯏꯗ ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯝ ꯀꯨꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯄꯨꯡ ꯑꯃꯃꯨꯛꯇꯪ ꯈꯔ ꯍꯦꯟꯅ ꯉꯥꯏ ꯅꯠꯇ꯭ꯔꯣ ꯁꯤꯅ ꯀꯔꯝ ꯀꯥꯟꯗꯩ ꯂꯥꯛꯑꯝꯃꯤꯅꯣ ꯁꯤꯁꯤꯅ ꯁꯤꯗ ꯅꯍꯥꯟꯈꯩꯗꯤ ꯂꯩꯇꯕꯅꯦ ꯁꯤꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯆꯥꯎꯉꯩꯗꯤ ꯂꯩꯔꯝꯃꯤꯁꯨ ꯃꯉꯣꯟꯗ ꯍꯪꯉꯔꯣꯏꯗ ꯁꯤ ꯀ꯭ꯋꯥꯇꯔꯒꯤ ꯃꯅꯤꯡ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯦ ꯑꯁꯤꯒꯤ ꯆꯦꯛ ꯈꯨꯊꯣꯛꯏꯁꯦ ꯀꯅꯥꯅꯕꯨ ꯍꯨꯊꯗꯣꯏꯅꯣ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯋꯥꯏ ꯂꯝꯕꯤꯁꯦ ꯑꯩꯅ ꯂꯩ ꯇꯠꯂꯛꯏꯁꯦ ꯑꯩ ꯈꯪꯉꯦꯕ ꯆꯠꯂꯒ ꯉꯁꯥꯏꯗꯒꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯗꯒꯤ ꯋꯥꯁꯦ ꯉꯥꯡꯉ ꯂꯥꯛꯄꯅꯤꯅꯅꯦ ꯑꯗꯨꯒꯤ ꯈꯔ ꯋꯥꯔꯛꯄꯖꯥꯠꯅꯦ ꯑꯗꯨꯒꯤ ꯇꯠꯄꯅꯦꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩ ꯐꯣꯟ ꯑꯃ ꯑꯥꯏꯐꯣꯟ ꯗ꯭ꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯕꯦꯛ ꯀꯦꯃꯦꯔꯥ ꯇꯧꯔꯁꯨ ꯁꯨꯃꯥꯏꯅ ꯐ꯭ꯔꯟ ꯀꯦꯃꯦꯔꯥꯒ ꯇꯧꯔꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯡꯗ꯭ꯔꯦꯕ ꯑꯗꯨꯒ ꯕꯦꯛ ꯀꯦꯃꯦꯔꯥ ꯇꯧꯔꯁꯨ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯦꯕ ꯁꯤꯗꯤ ꯐꯖꯅ ꯁꯦꯡꯉꯦ ꯕꯦꯛ ꯀꯦꯃꯦꯔꯥ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯟ ꯀꯦꯃꯦꯔꯥ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯔꯤꯑꯣꯁꯨ ꯆꯠꯂꯦ ꯁꯤꯗ ꯃꯌꯥꯝ ꯂꯥꯡꯉꯤꯅꯦ ꯀꯥꯏ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯑꯦꯇꯦꯁ ꯇꯧꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯝꯃꯦ ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕ ꯑꯗꯨꯅꯤ ꯁꯤꯁꯦ ꯑꯩꯗꯣ ꯍꯣꯁꯇꯦꯜ ꯂꯥꯡ ꯈꯜꯂꯨꯔꯦ ꯁꯤ ꯔꯥꯝꯖꯥꯁꯀꯤꯅꯦꯕ ꯃꯊꯣꯜ ꯌꯥꯝꯕꯅꯦ ꯁꯤ ꯑꯗꯣ ꯃꯣꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞ ꯀꯩꯅꯣꯅꯦ ꯍꯥꯏ ꯑꯅꯧꯕꯅꯦ ꯍꯥꯏ ꯀꯔꯤꯒꯤ ꯀ꯭ꯂꯥꯁꯁꯨ ꯇꯧꯋꯦ ꯈꯣꯠꯂꯦ ꯂꯣꯏ ꯍꯥꯏꯌꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯀꯨꯏꯗ꯭ꯔꯤꯕꯅꯦ ꯁꯤ ꯁꯥꯕ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯥ ꯑꯅꯤꯃꯨꯛ ꯐꯥꯔꯝꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯥꯜꯂꯝꯃꯦꯅꯦ ꯄꯨꯜ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯐꯥꯏꯅꯤꯡꯉꯁꯨ ꯀꯜꯂꯒ ꯐꯥꯏꯕ ꯌꯥꯅꯤ ꯑꯗꯣ ꯁꯤꯁꯦ ꯃꯁꯤꯒꯤꯁꯦ ꯃꯊꯣꯟꯁꯦ ꯀꯌꯥꯅꯦ ꯌꯦꯡꯒꯦ ꯈ꯭ꯋꯥꯏ ꯃꯤꯅꯤꯃꯝꯗ 1 2 3 4 5ꯗꯤ ꯑꯣꯏꯔꯝꯅꯦꯕ 5th ꯐ꯭ꯂꯣꯔꯃꯨꯛ ꯁꯤ ꯔꯥꯝꯖꯥꯁꯀꯤꯅꯦꯕ ꯃꯣꯏꯁꯦ ꯑꯩꯗꯤ ꯍꯣꯁꯇꯦꯜ ꯀꯥꯏ ꯈꯜꯂꯦ ꯍꯣꯁꯇꯦꯜ ꯑꯣꯏꯔꯗꯤ ꯍꯣꯏꯔꯣꯡ ꯀꯅꯥ ꯀꯥꯗꯣꯏꯅꯣ ꯁꯤꯗꯥꯅ ꯈꯜꯂꯦꯕ ꯑꯗꯩꯗ ꯔꯥꯝꯖꯥꯁꯀꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯀꯤꯔꯣ ꯃꯥꯜꯒꯤꯔ ꯔꯥꯝꯖꯥꯁꯀꯤꯔ ꯀꯥꯎꯔꯦ ꯃꯊꯪ ꯃꯈꯥ ꯍꯣꯁꯇꯦꯜ ꯂꯩꯃꯤꯟꯅꯩ ꯀꯌꯥ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯅꯠꯇꯦ ꯐꯥꯁ ꯐ꯭ꯂꯣꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯐꯥꯁ ꯐ꯭ꯂꯣꯔ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯋꯥꯟ ꯈꯪꯗ꯭ꯔꯦꯗ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯨꯛ ꯀꯥꯎꯔꯦ ꯀꯤꯔꯣꯔꯤꯃꯥꯜꯂ ꯔꯥꯝꯖꯥꯁ ꯑꯃ ꯑꯣꯏꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯨꯗꯦꯟꯁ ꯀꯩꯅꯣ ꯑꯣꯏꯔꯦ ꯁ꯭ꯋꯥꯏꯁꯤꯒꯁꯨ ꯁꯥꯇ꯭ꯔ ꯀꯅꯥꯝ ꯆꯠꯇꯕꯅꯦ ꯌꯥꯝꯅ ꯀꯩꯅꯣꯗ ꯀꯣꯂꯦꯖꯦꯁꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯒꯤ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖꯦꯁ ꯂꯩꯇꯕꯅꯤ ꯁꯤꯗ ꯀꯃꯂꯥ ꯅꯒꯔ ꯈꯛ ꯂꯩꯔꯦ ꯔꯨꯞꯅꯒꯔ ꯁꯛꯇꯤ ꯅꯒꯔ ꯁꯣꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯖꯁ ꯔꯥꯝꯖꯥꯁ ꯈꯛꯇꯪ ꯂꯩꯕꯅꯤꯅꯅꯦ ꯀꯩꯁꯨ ꯑꯇꯣꯞꯄꯗ ꯆꯠꯅꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯊꯥꯏꯗꯣ ꯁꯤ ꯏꯁꯤꯡꯒ ꯊꯥꯏꯁꯦ ꯃꯣꯏ ꯈꯨꯟꯅꯨꯒꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤ ꯊꯥꯕꯖꯥꯠꯅꯦꯕ ꯒꯦꯍꯨꯅꯤꯅꯦ ꯁꯤꯗ ꯒꯦꯍꯨꯁꯨ ꯊꯥꯕꯤꯕꯖꯥꯠꯅꯦ ꯁꯤ ꯈꯨꯟꯅꯨꯒꯨꯝꯕ ꯑꯗꯩ ꯎꯆꯦꯛ ꯃꯌꯥꯝ ꯂꯥꯛꯑꯒ ꯊꯛꯄꯤꯅꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤ ꯊꯥꯕꯅꯦ ꯁꯤꯅ ꯁ꯭ꯀ꯭ꯋꯥꯔꯦꯜ ꯂꯩꯔꯦꯅ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯅ ꯊꯥꯏ ꯍꯥꯏꯔꯦ ꯑꯁ ꯌꯨꯝ ꯍꯟꯖꯜꯂꯦꯁꯤꯅ ꯌꯨꯝ ꯍꯟꯖꯜꯂꯦ ꯃꯌꯥꯝ ꯑꯩꯁꯨ ꯍꯟꯅꯤꯡꯉꯦ ꯍꯥꯜꯂꯔꯣꯏ ꯌꯨꯝ ꯍꯟꯖꯜꯂꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯕꯒꯤ ꯑꯃ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯌꯨꯝ ꯍꯥꯏꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯍꯥꯏꯅꯩꯅꯀꯣ ꯑꯣꯏꯔꯣꯡꯅ ꯊꯤꯕꯥ ꯑꯃ ꯇꯥꯔꯝꯃꯦꯗ ꯀꯔꯤ ꯌꯨꯝ ꯑꯅ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯑꯗ ꯌꯨꯝ ꯑꯅ ꯍꯥꯏꯔꯒ ꯀꯥꯒꯁꯨ ꯍꯥꯏꯅꯩ ꯔꯦꯟꯒ ꯍꯥꯏꯁꯦ ꯑꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯌꯨꯝ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯁꯤ ꯀꯩꯔꯥꯛ ꯈꯨꯠꯁꯥꯁꯤꯗꯤ ꯐꯖꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯤ ꯀ꯭ꯋꯥꯇꯔ ꯑꯣꯏꯔꯝꯒꯅꯤ ꯑꯣꯖꯥꯒꯤꯁꯨ ꯂꯩꯕꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯑꯣꯖꯥ ꯍꯥꯏꯁꯦ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯃꯣꯏ ꯑꯃꯨꯛꯇꯤ ꯆꯪꯉꯨꯔꯦ ꯀꯥꯗꯣ 2 BHK ꯒꯨꯝꯕ ꯃꯥꯏ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯆꯥ ꯊꯛꯐꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯅꯦ ꯁꯣꯝꯗꯔ ꯑꯁꯣꯝ ꯅꯥꯀꯟꯗꯔ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯗꯅꯤ ꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗꯅꯦ ꯆꯨꯝꯃꯤ ꯑꯗꯨ ꯂꯩꯕꯅꯦ ꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯒꯤꯗ ꯂꯩꯕꯅꯦꯕ ꯁꯤꯗꯁꯨ ꯆꯥ ꯊꯛꯐꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯂꯝꯕꯤꯗꯀꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕ ꯑꯗꯨꯗꯗꯤ ꯃꯌꯥꯝ ꯇꯤꯟꯗꯣꯏꯅꯦ ꯁꯤꯅ ꯑꯩꯅ ꯍꯥꯏꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯗꯦꯜꯂꯤꯗꯒ ꯂꯩꯕ ꯁꯤꯗꯤ ꯍꯣꯁꯇꯦꯜ ꯑꯣꯏꯕꯒꯤ ꯀꯔꯤꯕ ꯁꯤ ꯑꯣꯖꯥꯒꯤ ꯀ꯭ꯋꯥꯇꯔꯒꯨꯝꯕ ꯑꯣꯏꯕꯒꯤ ꯂꯩꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯗ ꯂꯩꯔꯣꯏꯕ ꯁꯤꯁꯦ ꯑꯩꯈꯣꯏ 60 FPS ꯅꯝꯕꯗꯣ ꯃꯦꯃꯣꯔꯤ ꯑꯇꯩ ꯀꯜꯂꯦꯗ ꯗꯕꯜꯗ ꯀꯜꯂꯦꯕ ꯃꯦꯃꯣꯔꯤꯁꯦ ꯑꯗꯨꯅ
memory ชูนั่นลอยก็ 10 GB นะห่างมันด้วยชูอันนั้นก็ได้ต่อก็ดีพอที่พี่ๆสรุปนำมาแค่10 na ko man namay di kasi tarka ko di na trip na ko ni sila ko je la sida chandra ne ba kama kan koma si colleges mein am sangi bro do de ba chala ga as faculty ke kala ne ko ado cái thai nó biển ấm là ông tàu nó to lây với lây rồi đấy bây giờ tăng để to đấy lây với lây rồi máy to mà cho nên ai ở cái nào cái xăng gì đấy rồi cái xăng rồi nè rồi có xôm nó sẽ đổ lót ra mà nó có lây sớm đây rồi đổ lót ram có lây sớm nó phi rồi sẽ lây rồi coi là gì ấy là chỉ xăng rồi nè Masalah tadi macam memory ngah kau betul video dan memory thal le video kau thalu betul kai nam tai kai kau le tu na tu loi salah cái đó ai ngasih box se yang ngoài ta đi thang về tu su dum tadi ba like tau ka de tau sabi ro like tau tra kana no ada ka kali ai video je Facebook ke hagat po de Facebook de yang bigo na page follow to biro YouTube ta sheng na yang ga kana YouTube ta yang bigo YouTube ta yang biro subscribe to biro YouTube ta ado ka Facebook ta di sana ai video am tha ba je yam sheng ba je video se ai na sai khang wang ang boi ta di tuai ti pi 240 de yang su 140 yang su ka skai de ba ado ka sai to ba ngai phajab du haning ne ba ado Facebook tadi am thieng na 180 pi lai ai ngai yeng ai video ai ha ko pi yeng ai ngon da dum 480 dian lai te 360 480 ro di ya le ko du yam ai yeng haning ro phang da bai ta la ko te ne ti pi yeng le data bri am sa ne ko ko ai sa wifi le ni data do unlimited ne thu ju thu ne ka thu di tau re Jio ko ma ta ro ka di data ri am sa ai de yeng da 1GB 2GB in la di ai na sau khan ni ju na te na dai video yeng do loi loi le ti mai to pe na ta ni to pe ju yeng le ne adugi 우리 칸 바로 거야 두네 하지 ai video je ko na yeng ke shan kha sieng na tra sieng ta ri yeng ke YouTube salaga dum yeng thabiro YouTube ju subscribe tok thabiro ai ke channel do ju handak subscribe khai yam chale subscribe tara kun hinjan na thok chale wakhan kan ngai jan subscribe phang da ta de udi ngai de ka adu mga ne ya lo salage thank you yeng bi dang ta camera di yeng ke am ta lo sale hai bdo to sida khoi gi bijina changbam jira su ki tower am lai je tower de mobile gi tower ni dan ko ado ai gi lai na di ai gi room mak to de Jio jam super fast po video di Airtel na budi oi be hele si je kai gi ne o di khang da ko sram lai sai do han sa su le ho ko ado ne okay lo sale